लीजरीबा सेमजरीबा वारी असे हाना मयामना ताबीरंबा तारबसु नौना मुक लीजबा मतमसिदा सोइखिबा लानखिबा कया यावरगसु ngakpinaba ningsingjari numitto cherauba chingkaba numitni numittudani thajagi fajaraba ningthiraba saktamado ibomchana ujakhibado thajaga mamanabi anigana chatpa maikai khuding ibomchasu tung inaduna asum chatli karigumba kharadi mangonda ibomchana hainingi habase thajasu khangmugum tawi yumda halakpada थाजगी युम लेपुम खंगहौरेदो नुमित्तुदगी थाजगी मरमदा कुपना थिगटबा हौरगले नुंगतीगी लाक्तुना मखोय थोंगांदा माबु लुम्बा हौरगले मी कयागी खुथांगदा थाजदा इबोमचागी पावकया तत्तना चेनबा हौरखी अदुबु थाजनदी मतम वाली हायदुना कैदोनुंगदा खक याखिदे थाजना अदुमना फना हायरबसु इबोमचादी थाजबु लुम्बदी खक तोखिदे नोंगमदी थाजा मसा थोरकलगा इबोमचादा हायरमी नंगना आइबु नुक्सिबा तारबदी चही अमा नंग आइबु ngayu करिगुंबा नंगना आइबु चही अमा ngaयबा ngamba तारगदी चही अमागी मतुंगदा नंगोंद आइ सोइदना यागनी हायरखी खांगबा कनबा निंखिबदा होंगंदबा इबोमचानी थाजगी वहायदु ताबदा वा अमा फाव हायरमदना युमदा इबोमचा तुमिना लाखी नुमित्तुदगी थाजगी ममांगदा महक अमुक हनसु लेपखिद्रे मखोयगी थोंगानसु लुमलखिद्रे थाजदी महक लाखिद्रे खनबदा हराउबना लोयरम्मी महक नुसिददुना थाजना हराउखिबदी नत्ते महककी मही मसिंग तंबदा कायरक्कदरा खंदुना महकना इबोमचाबु नुसिदबा साबनी महकना खंजकी माना फना हायरुरबसु मतम खरा लेरगा महकना इंगोना सोयदना नुसि हायरक्कनी मतमदुदा यागनी हायबगी वखल अमदी थाजना खंजरुबनी अदुबु इबोमचादी मागी मनाक्ता नोंगमता फाव लाखिदबनी ngasidi matamna asum haukhibana chahi ama mapung pharakledo nongmadi thajana thongan thorakpada chahi amagi wasakpu puduna chatkhiba kanaguma nipa ama makhoi gi thonganda mabu ngaiduna leirambado mahangna ukhi thajadi ibomchabu ubada pungak ngakpa ma phauki mong hadraba ibomchagi khonjenda mahakpu nungsiba matam yaudribara hanglakpada थाजा ममित्तगी इरा चेना कपचखी थाजगी वाखंद सुखलखी मागी पुंसी असिदी इबोमचागी दमक्ता कथोकलगे मागी दमक हिंगलगे हाइबो वाखलमदा थाजसु खनबा होरखी ngasidi थाजा अमदी इबोमचागी नुक्सी वरी अमा सेमख्रे मतम खरगी मतुंग इकुई कुइदना थाजा अमदी इबोमचा लुहोंगले थाजा अमदी इबोमचा यामा नुक्सीनबा युम्पान पुंसी अमदा हिंगमिनरी मखोय अनि नोंगमता फावबा साउनदे हेनदुम नुक्सी मरी चेसिनबा असुम असुम हेंगलखी खरा लेरगा इबोमचा प्राइवेट कंपनी अमदा शिलोंगदा थबक तौरे महागना मागी नुपीसु क्वार्टर अमा लौरगा महाका पुन्ना मफमदुदा लेमिनारे यामना नुक्सीनबा युम्पान पुंसीनी इबोमचाना ऑफिसदगी हेक हलक्ति फावबा थाजसु चाक करीम चादबा मखै मागी नुपाबु ngaiduna leijai मागी असिगुम्बा मागी मपुरोबु नुक्सीजबा निंजबसे उबदा इबोमचाना अमुक्की हेना माबु नुक्सीजरमी नोंगमगी नुमित अमदनी इबोमचाना ऑफिसदा चखरगा मागी क्वार्टरदा हलखिदबदो थाजना फोन क्यारा खना तौखिबनी अदुबु मंगोंदा लाइन फंखिदे थाजदी नुमित्तुमा मागी मपुरोबु ngaina ngaina नुमिदांगदुमा मंगोंदा असुम तुमथखिरम मथंगी अयु अंगनबा पुंग मरीदनी इबोमचाना युमदा हलखिबदो माकी नुपीना मंगोंदा तुमना लेरंबदु उबदा इबोमचाना माकी नुपीबु हौदोकपीरे अदुगा मंगोंदा तुमलिबदी करिगिनो हंगलुबदा थाजना मागी नुपाना हंगलिबो हंगदुगी पाखुपीदना ngarang yumda halaktribado karigino hanglui adubu ibomchadi wa mata ngalamdana magi bag to pairaga tumin imna changlaga magi kada tumduna laikre numittu madi adum haukre numittu gi matungdagidi ibomchasu office kaya ka khidre yumda asum leiraga magi nupi gi asoiba thiba magi nupi bu khanaba hoba
ꯇꯠꯇꯅ ꯍꯧꯔꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯁꯥꯎꯖꯔꯤꯕꯗꯣ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯣꯏꯗꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯅ ꯅꯨꯡꯇꯤꯒꯤ ꯉꯥꯡꯕ, ꯅꯨꯡꯇꯤꯒꯤ ꯆꯩꯕꯗꯣ ꯅꯣꯡꯃꯗꯤ ꯊꯥꯖꯗꯣ ꯈꯥꯡꯕ ꯉꯝꯗꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯛꯇ ꯋꯥ ꯈꯨꯝꯕ ꯍꯧꯔꯛꯈꯤ꯫ ꯊꯥꯖꯅ ꯑꯗꯨꯝꯅ ꯈꯨꯝꯂꯨꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯠꯅꯕ ꯃꯩꯔꯤꯛꯇꯒꯤ ꯃꯩꯖꯥꯎ ꯑꯣꯜꯂꯛꯈꯤ꯫ ꯏꯕꯣꯝꯆꯥꯅ ꯇꯠꯇꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ, "ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯔꯣꯏ, ꯑꯩ ꯅꯪꯒ ꯈꯥꯏꯅꯕ ꯄꯥꯝꯃꯤ, ꯑꯩꯒ ꯅꯪꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤ ꯆꯦ ꯏꯅꯕ ꯄꯥꯝꯃꯤ", ꯇꯠꯇꯅ ꯊꯥꯖꯗ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯥꯖꯗꯤ ꯐꯅ ꯀꯟꯅ ꯌꯥꯖꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯇꯥꯈꯤ꯫ ꯊꯥꯖ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯗꯤ ꯁꯤꯂꯣꯡꯗ ꯑꯗꯨꯃꯛ ꯂꯩꯊꯍꯧꯈꯤ꯫ ꯃꯔꯝ ꯈꯪꯗꯕ ꯗꯥꯏꯚꯣꯔꯁ ꯑꯗꯨꯅ ꯊꯥꯖꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯍꯜꯂꯤ꯫ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯩ, "ꯀꯔꯤꯒꯤꯗꯃꯛ ꯑꯩꯅ ꯃꯥꯒ ꯈꯥꯏꯅꯔꯤꯕ?" ꯃꯁꯤꯃꯛꯅ ꯃꯁꯥꯗ ꯌꯥꯝꯅ ꯁꯣꯛꯆꯤꯟꯕ ꯑꯣꯏꯔꯛꯈꯤ꯫ ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯅ ꯌꯥꯝꯅ ꯁꯥꯎꯔꯕꯁꯨ ꯊꯥꯖ ꯃꯁꯥꯅ ꯌꯥꯅ ꯗꯥꯏꯚꯣꯔꯁ ꯑꯗꯣ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯨꯡꯗꯗꯤ ꯆꯥꯛꯇꯕ ꯅꯠꯇꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯕꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯒꯗ꯭ꯔꯥ? ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯒꯤ ꯃꯃꯥ ꯃꯄꯥꯅ ꯊꯥꯖꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯅ ꯁꯤꯡꯅꯕꯤꯔꯤ꯫ ꯊꯥꯖꯁꯨ ꯃꯁꯤꯅ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ꯫ ꯊꯥꯖꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯂꯦꯞꯂꯦ꯫ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯃꯀꯣꯏ ꯃꯔꯥꯡ ꯆꯣꯝꯕ, ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯅ ꯃꯉꯣꯟꯗ ꯒꯤꯐ ꯑꯃ ꯄꯤꯔꯝꯕꯗꯣ꯫ ꯈꯨꯗꯣꯜ ꯄꯤꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯅ ꯐꯥꯎꯕꯁꯨ ꯌꯦꯡꯂꯨꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯤꯔꯝꯂꯤꯕ ꯄꯣꯠꯁꯛ ꯑꯗꯣ ꯍꯦꯛ ꯍꯥꯡꯗꯣꯛꯂꯨꯕꯃꯛꯇꯗ ꯎꯔꯦ ꯃꯍꯥꯛ ꯑꯃꯗꯤ ꯏꯕꯣꯝꯆꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯕꯣꯝꯆꯥꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯁꯤꯕꯤꯈꯤꯕ ꯈꯨꯠꯇꯥꯡ ꯘꯔꯤ ꯑꯃ꯫ ꯈꯨꯗꯛꯇ ꯄꯟꯊꯕ ꯇꯧꯗꯅ ꯈꯨꯗꯣꯜ ꯄꯤꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯘꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯤꯊꯤ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯨꯏ꯫ "ꯊꯥꯖ, ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯪꯃꯨꯛ ꯅꯨꯡꯁꯤꯕ ꯅꯨꯄꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ꯫ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯇꯕ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯃꯉꯣꯟꯗ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯈꯤꯕ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯑꯣꯐꯤꯁꯇ ꯐꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯑꯩꯅ ꯂꯦꯛꯊꯔꯛꯈꯤꯕ꯫ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯑꯩꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯈꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯇꯦꯁ ꯃꯈꯜ ꯃꯈꯜ ꯇꯧꯈꯤ꯫ ꯇꯦꯁꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯟ ꯉꯥꯏꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯇꯦꯁꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯟ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯤꯗ ꯅꯪꯒ ꯃꯇꯝ ꯁꯥꯡꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯇꯦꯁꯀꯤ ꯔꯤꯖꯜ ꯑꯗꯨꯗ ꯑꯩ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯛꯈꯤ꯫ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯑꯩꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗ ꯅꯪꯉꯣꯟꯗ ꯑꯣꯠꯈꯤꯕ, ꯅꯩꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯪ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ꯫ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯜꯂꯒ ꯑꯩꯅ ꯇꯧꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯏꯕꯣꯝꯆꯥ꯫ ꯆꯤꯊꯤꯗꯣ ꯄꯥꯔꯨꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯥꯖꯗꯣ ꯏꯕꯣꯝꯆꯥꯕꯨ ꯀꯧꯗꯨꯅ ꯀꯟꯅ ꯍꯧꯅ ꯀꯧꯔꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯒꯤ ꯅꯣꯡꯗꯝꯅꯤ ꯀꯅꯥꯅ ꯀꯛꯂꯨꯅꯤ? ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯄꯨꯗꯨꯅ ꯊꯥꯖꯗꯤ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯃꯗ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯀꯣꯏꯖꯣꯝꯕ, ꯃꯣꯇꯥꯏ ꯆꯨꯗꯥꯏꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯏꯕꯣꯝꯆꯥꯗꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯥꯏꯅ ꯍꯤꯡꯍꯧꯔꯦ꯫